ꯏꯔꯝꯁꯤꯒ ꯆꯥꯡꯗꯝꯅꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯍꯥꯏꯕ ꯑꯍꯥꯟꯕ ꯄꯣꯏꯟꯗ ꯑꯗꯨ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯄꯣꯏꯟꯗꯅ 이레이바 이름덤기다막다 하와이 타동기는 나이바 군자징세 BJP 랭아 아마디 랭아 오시나 심각하게 모은 아야 마만 건도 거의 정말 챙겨야 되는데고 아데기 아훔 수보다 어차피 뭐나 뭐 반대 꾸이나 레바니나 꾸이나 혹시 많이 부르 떠오리바 이랑지기 맞다 이제 누가 못다 한들 말에 해보세요 마기 뭐 하이두나 takсira hai bachima hainini BJP amadi Congress ki lila anida kuninga ko punja singse baliga hameng digano aduga aino ki hari wa phansing ase jabi molna mayam rajabian da sitok su panjaya ba matang anda vote ki matang da jabi molna su haibi ki akoi thamoyan chawthok chaki haibadi vote ka ga di tha hung ki manunda dili kem da lai riba singsi ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯔꯝꯗꯝꯗ ꯍꯟꯖꯜꯂꯒ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯃ ꯃꯅꯤꯄꯨꯔ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯥꯎꯊꯣꯛꯈꯤꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯅ ꯂꯤꯂꯤꯞ ꯀꯦꯝꯗ ꯆꯥꯕ ꯆꯥꯗꯕ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯕ ꯃꯣꯝꯄꯥꯛ ꯊꯥꯛꯁꯦ ꯄꯠꯇꯅ ꯑꯩꯈꯣꯏ ꯍꯤꯞꯄ ꯌꯥꯗꯗꯅ ꯋꯥꯅ ꯑꯩꯈꯣꯏ ꯂꯤꯂꯤꯞ ꯀꯦꯝꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯊꯣꯛꯏꯅꯦꯕ ꯑꯩꯈꯣꯏꯗ ꯀꯅꯥꯝꯇꯅ ꯂꯩꯕꯥꯛꯁꯤꯒꯤ BJP ꯑꯣꯏꯔꯣ ꯂꯩꯁꯦꯝ ꯀꯩꯒꯤ ꯑꯣꯏꯒꯦ ꯑꯣꯏꯔꯣ ꯑꯩꯈꯣꯏꯗ ꯀꯪꯒ꯭ꯔꯦꯁ ꯑꯣꯏꯔꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯊꯣꯛꯇꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯟꯊꯟꯖꯔꯛꯄ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯁꯦ ꯈꯨꯟ ꯉꯥꯏꯕ ꯏꯆꯥꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯝꯅ ꯉꯥꯛꯆꯕꯒꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯏꯐꯨꯔꯨꯞ ꯑꯁꯦ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯀꯪꯂꯩꯕ ꯏꯃꯥꯒꯤ ꯃꯐꯝꯗ ꯂꯦꯞꯇꯅ ꯂꯩꯖꯔꯤꯕꯁꯤꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯟꯗ꯭ꯔꯒꯗꯤ ꯅꯍꯥꯟꯅ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯈꯨꯗꯝ ꯆꯠꯂꯣꯏꯗ꯭ꯔꯥ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯣꯖꯥ ꯕꯤꯃꯣꯜꯗꯣ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯌꯥꯝꯅ ꯀꯩꯅꯣ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒ ꯌꯨꯝꯂꯣꯟꯅꯗꯅ ꯂꯩꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯛꯑꯀꯥꯟꯗ ꯆꯤꯡꯃꯥꯏ ꯃꯌꯥꯝ ꯑꯃ ꯀꯣꯛꯊꯣꯛꯇꯅ ꯀꯣꯄꯤ ꯊꯥꯗꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯩ ꯏꯁꯥꯃꯛ ꯂꯩꯋꯥ ꯎꯁꯣꯏ ꯈꯦꯒ ꯋꯥꯔꯣꯏꯖꯤꯡ ꯋꯥꯔꯣꯏ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯆꯤꯡ ꯃꯇꯣꯟ ꯇꯥꯅ ꯑꯩꯈꯣꯏꯁꯦ ꯂꯩꯋꯥ ꯈꯦꯎꯔꯒ ꯍꯜꯂꯒ ꯅꯝꯕꯣꯜ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯜꯂ ꯍꯜꯂꯒ ꯌꯨꯝꯗ ꯆꯥꯖꯔꯤꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯊꯦꯛꯄ ꯆꯠꯄ ꯃꯇꯝꯗ ꯆꯤꯡꯃꯥꯏꯁꯤꯡꯁꯦ ꯀꯨꯀꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯅꯅꯦ ꯂꯣꯏꯅ ꯍꯩꯗꯠꯂꯀꯥꯟꯗ ꯀꯣꯄꯤꯁꯦ ꯊꯥꯔꯝꯕ ꯀꯣꯄꯤ ꯄꯥꯝꯕꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯈꯪꯖꯗꯦꯕ ꯃꯇꯥꯡꯗꯨꯗ ꯑꯩꯗꯤ ꯆꯤꯡꯒꯤ ꯐꯨꯟꯅꯤꯟꯅꯦꯅ ꯑꯩꯅ ꯍꯦꯛꯆꯔꯨꯏꯕꯀꯣ ꯍꯦꯛꯆꯔꯨꯕ ꯃꯇꯝꯁꯤꯗ ꯑꯈꯪꯕ ꯑꯉꯥꯡꯅ ꯏꯇꯩꯃ ꯅꯪꯅ ꯑꯗꯨ ꯇꯧꯔꯗꯤ ꯁꯣꯏꯔꯦ ꯂꯥꯛꯑꯣ ꯅꯪ ꯀꯩꯅꯣ ꯀꯨꯀꯤꯁꯤꯡꯁꯤꯅ ꯐꯥꯕ ꯇꯥꯔꯦ ꯅꯪ ꯄꯩꯁꯥ ꯇꯤꯡꯕ ꯇꯥꯔꯦ ꯊꯣꯛꯑꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯐꯨꯟꯅꯤꯟ ꯆꯤꯡꯒꯤ ꯐꯨꯟꯅꯤꯟ ꯑꯁꯤ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯥꯕꯗ ꯀꯩꯗꯧꯕꯒꯤ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯐꯥꯗꯣꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯣꯄꯤꯗꯣ ꯑꯣꯏꯔꯝꯃꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯌꯥꯝ ꯑꯁꯤ ꯀꯣꯄꯤꯁꯤ ꯊꯥꯔꯀꯥꯟꯗ ꯍꯧꯔꯛꯏꯕ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯗꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯛꯑꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯂꯥꯛꯑꯒ ꯌꯨꯝ ꯁꯥꯖꯜꯂ ꯂꯣꯏ ꯂꯩꯔꯦꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯥꯝ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯤ ꯌꯥꯝ ꯁꯥꯡꯅ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯗꯅ ꯃꯣꯏꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯊꯝꯖꯤꯜꯂꯨꯕꯗꯒꯤ ꯃꯣꯏꯒꯤ ꯂꯝꯉꯥꯛꯇ ꯑꯣꯏꯈꯤꯗꯅ ꯑꯩꯈꯣꯏꯅ ꯁꯤꯡ ꯑꯃ ꯌꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯕ ꯈꯠꯅꯕ ꯆꯩꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯣꯖꯥ ꯕꯤꯃꯣꯜꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯣꯖꯥꯗ ꯑꯩꯈꯣꯏ ꯁꯤꯁꯨ ꯍꯥꯏꯖꯒꯦꯗꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯣꯠꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯏꯗ ꯂꯩꯔꯒ ꯈꯥ ꯃꯅꯤꯡ ꯑꯋꯥꯡ ꯀꯨꯀꯤ ꯂꯣꯏ ꯂꯩꯔꯤꯅꯤ ꯑꯗꯨꯁꯨ ꯇꯨꯔꯦꯟ ꯃꯆꯥ ꯑꯃꯃꯨꯛ ꯈꯜꯂꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯣꯛꯑꯒ ꯉꯥꯛꯇꯅꯕꯨ ꯍꯧꯖꯤꯛꯄꯨꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯂꯥꯛꯑꯒ ꯃꯇꯤꯛ ꯇꯨꯡꯉꯥꯏ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯈꯩꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯉꯥꯛꯏꯅꯦꯕ ꯉꯥꯛꯇ꯭ꯔꯤꯉꯩ ꯃꯔꯛꯇꯨꯗ ꯀꯅꯥꯅ ꯉꯥꯛꯀꯦꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯃꯨꯛ ꯉꯥꯛꯆꯔꯨꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯨꯠꯂꯥꯏ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯤꯅ ꯕꯣꯝ ꯇꯣꯛꯅꯉꯩ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯈꯪꯕꯤꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ